ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒꯤ ꯆꯥꯗ 8.8ꯗꯤ ꯅꯥ ꯇꯥꯗꯕ ꯑꯃꯗꯤ ꯇꯥꯕ ꯋꯥꯠꯄꯒꯤ ꯀꯦꯁ ꯂꯩ ꯍꯥꯏꯅ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯆꯥꯝꯕꯨ ꯄꯨꯟꯃꯩꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯆꯥꯅꯕ ꯆꯦꯡ ꯄꯨꯁꯤꯜꯂꯛꯂꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯒꯥꯔꯤꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯅꯤꯅ ꯄꯤꯕꯤꯗꯅ ꯂꯣꯠꯂꯒ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯗꯤ ꯉꯔꯥꯡ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡꯗ ꯊꯦꯡꯅꯈꯤꯕ ꯌꯨꯍꯥ ꯍꯥꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯃꯁꯤꯡ 1,000 ꯍꯦꯟꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯇꯟ 15 ꯔꯣꯝꯒꯤ ꯇꯦꯡꯕꯥꯡ ꯄꯣꯠꯂꯝ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫